ꯌꯦꯡꯁꯤꯟꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁꯟꯖꯤꯠ ꯁꯔꯃꯅ ꯄꯨꯅꯝ ꯄꯨꯇꯥꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯔꯤꯕ ꯃꯣꯕꯥꯏꯜꯁꯤ J2 ꯃꯣꯕꯥꯏꯜꯗꯨꯅꯤꯀꯣ ꯑꯗꯨ ꯃꯁꯤ FRP ꯂꯣꯛ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯔꯠ ꯔꯤꯁꯦꯠ ꯇꯧꯔꯨꯕꯗꯒꯤ FRP ꯂꯣꯛ ꯇꯥꯗꯨꯅ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛ ꯌꯥꯔꯔꯣꯏ ꯁꯤ ꯑꯩ ꯍꯧꯖꯤꯛ ꯋꯥꯏꯐꯥꯏ ꯑꯃ ꯀꯅꯦꯛ ꯇꯧꯔꯦꯀꯣ ꯅꯦꯛꯁ ꯇꯧꯔꯦ ꯍꯧꯖꯤꯛ ꯆꯪꯁꯤꯟꯖꯔꯦ ꯁꯤꯗ ꯅꯦꯛꯁ ꯇꯧꯔꯒ ꯆꯪꯁꯤꯜꯂꯒ ꯁꯨꯝ ꯃꯁꯤ ꯃꯥꯒꯤ Gmail account adi password hapu haidana dum tho leirani ko adi hangba ngamdre adagi phone sigi mapusina su hangba ngamdre magi Gmail account kaukre adagi password kaukre haidana ma hangba ngamdre ko se sumai sum leirani aduraga de masi kamain tawgadage haibugi matangda utchege haidana ina video si semjabani ko sik back tok thokpiro aduga sigi phibam si tho matamda sigi magi home key sidaida ahumlak nambiu ko ahumlak to si talk back si mai si enable tawra matungda sidagi simai singbi gadaba to smaina singam matungda si phibam ji thola ani aduga sigi phibam ji thola matungda si exit si nambiro ko anirak nambiyo smaina simo halala si go thi thola ga hojiki phibam da amka L shape ta singbiyu smaina aduga sigi talk back setting hasida sida sanction biro ko anirak nambiyu sumana si phibam ji thoga kanda sida di khut ani na tra di yaroi ko si ingkhat piro si phibam ja sida talk back si mo off tawna bagi dama adom na si khagi home key sida ahum laktang nambiro ko disable oire ko talk back ubire ko aduga sigi PS thola matam da sigi privacy and policy sida sanction biu ko to sigi aduga Chrome browser si select tawbiro sida sanction biraga adomna si accept tawbiro no thanks sa sanction biro ko aduga sidaida adomna tonganba APK file ama download tawbigadamni ko ahanbada google.com da sanction biro ai hoji google.com ain thasarke ai hoji google.com da sanction jare ko aduga mafam sidagi adomna APK file amtang download to darkar lei ko music download to jarge fam sida domna quick shortcut maker haiba APK ama download to bige dam nei music tha jarge yemi hoji ubire ko in thare quick shortcut maker APK amani ko masi download to biro sidagi matung de CPS tholani ko sigi website sidagi ai music changsin jare ai music hairiba to sigi quick shortcut maker haibani ko sigi kano se ai music APK si download tawna bagi damak ai sangsin jare aduga leire ko sida si download si sangsin biro ai hojik namjare ko download si ma hojik download tawrani si okay tawbiu ko aduga download tawbiro hojik download tawri ngakta ngai mina si open na hojik tholai ko download to ai hojik sangsin jare open sida aduga si setting changbiro aduga adom si unknown sources si okay tawbiro ko si okay tawbiro aduga si install tawbiro ai uji hairiba APK si uji ai uji install tawjare ko si open tawthopiro hauji umuk sigi page si thola ani ko sigi application si changsin biro ko aduga my file haina ma thibiro my file tu si leire ko sida hangdoga sigi try hai si changsin biraga adongi SD card tu da khoi sumna khoi gi cracker hai tare sigi sumaina FRP lock taba matamda FRP lock tu thu kaina ba cracker oina khoina file macha ni khakting download tawi ko madu aina songa thamjari ba sigi SD card sida download tawre ko atopa mobile am dege ina download tawbuni aduga sida ai hujik yawrabani ko sigi hapsin bigadamni adu sigi phibam sida leira matungda hujik amtang gi si back tawthokpi ko sumaina thambi ko aduga phone che masi hangtokpi gadamni ko hairiba file ani du sida hana lukthabirga hapsin bigadam si lakthokpiro memory se ai hujik sigi hairiba SD card si lakthok jare ko si thamgra si aduga songi hairiba file do yawriba SD card to ai si je hapsin jare ko sida sin naunamuk hairiba SD card si nauna habaga di sigi setting hana tawgi setting si chamana namuk tawgi da yar ko install tawda yar hujik hairiba quick shortcut maker haibasi si amu install tawbi gani sida amu hangdokani ko aduga doma tawbi sigi application hai sanction biro aduga my file haina ngasai du tv ko si leire sanction biro si try he sanction biro aduga hojik SD card si tho leire ko aduga sida yeng la si
ꯑꯩꯅ ꯇꯣꯉꯥꯟꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯥꯏꯜ ꯑꯅꯤꯁꯦ ꯑꯩ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯐꯥꯏꯜ ꯑꯅꯤꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯄꯤꯔꯒ ꯊꯝꯖꯔꯝꯒꯦꯀꯣ ꯑꯗꯣ ꯑꯩꯅ ꯒꯨꯒꯜ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯊꯝꯈꯤꯕ ꯐꯣꯜꯗꯔ ꯊꯤꯕꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤ ꯒꯨꯒꯜ ꯑꯦ ꯄꯤ ꯀꯦ ꯍꯥꯏꯅ ꯑꯩꯅ ꯁꯦꯝꯃꯒ ꯍꯥꯞꯆꯤꯟꯈꯤꯕꯅꯤꯀꯣ ꯁꯤꯗ ꯌꯥꯎꯒꯗꯕꯅꯤ ꯇꯣ ꯁꯤꯒꯤ ꯑꯅꯤꯁꯤꯅꯤꯀꯣ ꯃꯁꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤ ꯁꯤꯒꯤ ꯑꯦ ꯄꯤ ꯀꯦ ꯐꯥꯏꯜ ꯑꯅꯤꯁꯦ ꯁꯤ ꯍꯧꯖꯤꯛ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯣꯀꯣ ꯍꯥꯏꯔꯤꯕ ꯑꯦ ꯄꯤ ꯀꯦ ꯐꯥꯏꯜ ꯑꯅꯤꯁꯤ ꯍꯧꯖꯤꯛ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯣ ꯁꯤꯁꯨ ꯏꯅꯦꯕꯜ ꯇꯧ ꯉꯁꯥꯏꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯣ ꯑꯗꯒꯤ ꯁꯤꯃ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯣꯀꯣ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯦ ꯄꯤ ꯀꯦ ꯐꯥꯏꯜꯁꯦ ꯑꯩ ꯍꯧꯖꯤꯛ ꯏꯟꯁꯇꯣꯜ ꯇꯧꯔꯦꯀꯣ ꯃꯁꯤ ꯑꯣꯄꯟ ꯇꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯄꯦꯖꯁꯤ ꯊꯣꯛꯂꯛꯑꯅꯤ ꯁꯤ ꯄꯦꯖ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯁꯤꯒꯤ ꯗꯣꯠ ꯍꯣꯝꯁꯤ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯕ꯭ꯔꯥꯎꯖꯔ ꯁꯥꯏꯟ ꯏꯟ ꯍꯥꯏꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣꯀꯣ ꯑꯗꯨꯒ ꯁꯤ ꯑꯣꯀꯦ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯣ ꯁꯤ ꯄꯦꯖꯁꯤ ꯊꯣꯛꯂꯛꯑꯅꯤꯀꯣ ꯃꯇꯝꯁꯤꯗ ꯑꯗꯣꯝꯅ ꯍꯥꯟꯅꯗꯒꯤ ꯂꯩꯕ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯀꯅꯥꯒꯤꯅꯣ ꯑꯃ ꯍꯦꯛ ꯌꯥꯏꯀꯣ ꯑꯃ ꯍꯦꯛ ꯍꯥꯞꯆꯤꯟꯕꯤꯔꯣ ꯁꯤꯗꯩꯗ ꯍꯥꯟꯅꯗꯒꯤ ꯂꯩꯕ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯑꯣꯏꯒꯗꯕꯅꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯟꯅꯗꯒꯤ ꯂꯩꯕ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯁꯤ ꯍꯧꯖꯤꯛꯇꯣ ꯑꯗꯨꯒ ꯄꯥꯁꯋꯥꯔꯗꯇꯣ ꯍꯥꯞꯆꯤꯟꯕꯤꯔꯣ ꯍꯥꯟꯅꯗꯒꯤ ꯂꯩꯕ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟꯗꯨꯒꯤ ꯄꯥꯁꯋꯥꯔꯗꯇꯣ ꯁꯤꯗ ꯃꯦꯟꯁꯤꯟꯕꯤꯔꯣꯀꯣ ꯑꯩ ꯍꯧꯖꯤꯛ ꯃꯦꯟꯁꯤꯟꯖꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯄꯥꯁꯋꯥꯔꯗꯇꯨ ꯃꯦꯟꯁꯤꯟꯖꯔꯦꯀꯣ ꯍꯧꯖꯤꯛ ꯁꯥꯏꯟ ꯏꯟꯗ ꯆꯪꯁꯤꯟꯕꯤꯔꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯥꯏꯟ ꯏꯟ ꯇꯧꯔꯦ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯣ ꯌꯥꯔꯦ ꯁꯤ ꯐꯤꯕꯝꯁꯤ ꯂꯩꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯐꯣꯟꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯣꯟ ꯑꯃꯨꯛ ꯇꯧꯊꯣꯛꯄꯤꯔꯣꯀꯣ ꯍꯧꯖꯤꯛ ꯑꯩ ꯐꯣꯟꯁꯤ ꯔꯤꯁꯇꯥꯔꯠ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯖꯔꯒꯦ ꯑꯩ ꯔꯤꯁꯇꯥꯔꯠꯇ ꯑꯗꯨꯝ ꯆꯪꯁꯤꯟꯖꯔꯦꯀꯣ ꯑꯗꯨꯒ ꯁꯤ ꯑꯣꯀꯦ ꯇꯧꯊꯣꯛꯄꯤꯔꯣ ꯍꯧꯖꯤꯛ ꯐꯣꯟꯁꯤ ꯃꯁꯥꯅ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯔꯛꯑꯒꯅꯤꯀꯣ ꯑꯗꯨꯐꯥꯎ ꯉꯥꯏꯕꯤꯔꯣ ꯍꯧꯖꯤꯛ ꯐꯣꯟꯁꯤ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯔꯛꯑꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯣꯝ ꯇꯧꯕꯤꯒꯗꯕꯁꯤ ꯉꯁꯥꯏ ꯑꯦꯐ ꯑꯥꯔ ꯄꯤ ꯂꯣꯛ ꯇꯥꯗꯅ ꯆꯪꯕ ꯌꯥꯗꯕꯗꯨ ꯍꯧꯖꯤꯛ ꯆꯪꯁꯜꯂꯁꯤꯀꯣ ꯃꯥꯒꯤ ꯋꯥꯏ ꯐꯥꯏ ꯑꯃ ꯀꯅꯦꯛ ꯇꯧꯖꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯅꯦꯛꯁ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯇꯤꯛ ꯇꯧꯔꯒ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯅꯦꯛꯁ ꯇꯧꯕꯤꯔꯣ ꯑꯒ꯭ꯔꯤ ꯇꯧꯕꯤꯔꯣ ꯍꯧꯖꯤꯛ ꯎꯕꯤꯔꯦꯀꯣ ꯁꯤꯒꯤ ꯄꯦꯖꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗ ꯅꯦꯛꯁ ꯇꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯗꯣꯝꯅ ꯀꯩꯅꯣꯝꯃ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯦꯀꯥꯎꯟ ꯑꯃ ꯁꯤꯗ ꯂꯣꯒꯏꯟ ꯇꯧꯈꯤꯗꯅ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯗꯣ ꯁꯤꯗ ꯍꯥꯞꯄꯤꯒꯗꯕꯅꯤꯀꯣ ꯁꯤ ꯁ꯭ꯀꯤꯞ ꯇꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯃꯣꯔꯗ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯅꯦꯛꯁ ꯇꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯤ ꯄꯦꯖ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯁꯤ ꯁ꯭ꯀꯤꯞꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣ ꯁ꯭ꯀꯤꯞ ꯇꯧꯊꯣꯛꯄꯤꯔꯣꯀꯣ ꯁꯤ ꯁ꯭ꯀꯤꯞꯇ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯍꯧꯖꯤꯛ ꯁꯦꯠꯑꯞ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦꯀꯣ ꯍꯧꯖꯤꯛ ꯎꯕꯤꯔꯦꯀꯣ ꯁꯤ ꯐꯤꯅꯤꯁꯇ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯦꯐ ꯑꯥꯔ ꯄꯤ ꯂꯣꯛꯁꯤ ꯀꯥꯏꯔꯕ꯭ꯔꯥ ꯀꯥꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨ ꯌꯦꯡꯉꯁꯤꯀꯣ ꯍꯧꯖꯤꯛ ꯎꯕꯤꯔꯦꯀꯣ ꯑꯦꯐ ꯑꯥꯔ ꯄꯤ ꯂꯣꯛ ꯀꯥꯏꯔꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯐꯣꯟꯁꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯛꯇꯪꯒꯤ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯞꯈꯤꯕꯗꯣ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯊꯣꯛꯄꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯗ ꯎꯠꯆꯔꯤꯕ ꯃꯑꯣꯡꯗꯣ ꯑꯗꯣꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯃꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯩꯅ ꯁꯤꯒꯤ ꯑꯦꯁ ꯇꯤ ꯀꯥꯔꯗꯁꯤꯗ ꯉꯁꯥꯏ ꯂꯧꯊꯣꯛꯑꯒ ꯍꯥꯟꯅꯒꯤ ꯌꯥꯎꯔꯛꯏꯕ ꯑꯦꯁ ꯇꯤ ꯀꯥꯔꯗꯁꯤꯗ ꯁꯤ ꯂꯧꯊꯣꯛꯑꯒ ꯑꯩꯅ ꯑꯅꯧꯕ ꯑꯃ ꯍꯥꯞꯆꯔꯤꯅ ꯃꯁꯤꯗ ꯑꯦ ꯄꯤ ꯀꯦ ꯐꯥꯏꯜ ꯑꯅꯤ ꯈꯛꯇꯪ ꯑꯩꯅ ꯗꯥꯎꯟꯂꯣꯗ ꯇꯧꯈꯤꯕꯗꯨ ꯌꯥꯝ ꯃꯔꯨꯅꯤ ꯑꯗꯨ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯐꯥꯏꯜꯗꯨ ꯍꯥꯏꯗꯤ ꯑꯦ ꯄꯤ ꯀꯦ ꯐꯥꯏꯜꯗꯨ ꯂꯧꯅꯕꯒꯤꯗꯃꯛ ꯑꯩꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛꯁꯨ ꯄꯤꯖꯔꯝꯒꯦ ꯑꯗꯨꯒꯤ ꯂꯤꯡꯛꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ ꯑꯩꯅ ꯍꯧꯖꯤक ꯎꯠꯈ꯭ꯔꯤꯕ ꯃꯦꯊꯠꯇꯨ ꯁꯤꯖꯤꯟꯅꯔꯒ ꯑꯦꯐ ꯑꯥꯔ ꯄꯤ ꯂꯣꯛ ꯇꯥꯈ꯭ꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯒꯗꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯔꯦꯀꯣ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯔꯤꯕ ꯃꯣꯗꯦꯜꯁꯤ ꯁꯦꯝꯁꯪꯒꯤ J2 ꯃꯣꯕꯥꯏꯜꯗꯅꯤꯀꯣ ꯑꯗꯨꯒ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯐꯖꯅ ꯍꯥꯏꯖꯔꯝꯒꯦ ꯑꯩꯅ ꯉꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯅꯤꯌꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯁꯤꯡꯒꯤ ꯐꯣꯟꯁꯤꯡ ꯁꯦꯝꯕꯗ ꯇꯧꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯐꯪꯅꯤꯡꯉꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯍꯨꯔꯥꯜꯂꯛꯄ ꯃꯣꯕꯥꯏꯜꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯑꯣꯡꯁꯤ ꯇꯧꯗꯨꯅ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯕꯤꯒꯅꯨ ꯃꯁꯤꯅ ꯍꯌꯦꯡ ꯁꯦꯝꯃꯨꯔꯤꯕ ꯃꯤꯁꯨ ꯗꯁꯥ ꯇꯥꯅꯤ ꯍꯨꯔꯥꯜꯂꯛꯄ ꯃꯤꯁꯨ ꯗꯁꯥ ꯇꯥꯅꯤ ꯌꯥꯔꯤꯃꯈꯩ ꯑꯁꯦꯡꯕ ꯃꯄꯨꯒꯤ ꯄꯣꯠꯇ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯖꯔꯤ
वीडियो से अदम कानी खनबीरगदी लाइक तौबीरमु अमदी आइगी यंगसिन हौजी मणिपुर हाइब चैनल सिबु सब्सक्राइब तौद्रिबो सिंगदी सब्सक्राइब तौसिन व्यू चांग नायना टेक कमरी वीडियो येंगनबगेदा हाइजरगा वीडियो से तांग स्लोइसिन जरगे थैंक यू।